ꯉꯁꯤ ꯑꯩꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯇꯧꯔꯤꯕꯁꯦ ꯊꯥꯒꯠꯇ꯭ꯔꯤꯉꯩꯗ ꯀꯩꯒꯨꯝꯕ ꯃꯐꯝ ꯈꯔꯗ ꯃꯌꯥꯝꯗ ꯁꯤꯟꯅꯖꯒꯦ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯄ ꯉꯝꯖꯗꯦ ꯀꯩꯅꯣ ꯍꯥꯏꯔꯒ ꯑꯩ ꯑꯉꯥꯡ ꯃꯆꯥ ꯆꯦꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥꯁꯨ ꯇꯧꯖꯅꯤꯡꯉꯦ ꯑꯗꯨꯕꯨ ꯑꯩ ꯐꯔꯛ ꯍꯦꯛꯇ ꯇꯥꯔꯛꯄ ꯑꯉꯥꯡ ꯃꯁꯥ ꯉꯝꯃꯛꯇ ꯈꯣꯠꯇꯕ ꯑꯗꯩꯗꯤ ꯌꯨꯝ ꯊꯕꯛ ꯍꯣꯠꯅꯕ ꯈꯣꯠꯄꯗ ꯅꯪꯗꯕ ꯌꯥꯎꯋꯦ ꯑꯗꯩꯗꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯦ ꯃꯥꯏ ꯊꯕꯛ ꯆꯠꯊꯣꯛꯅꯈꯤꯕꯗ ꯑꯉꯥꯡꯁꯦ ꯄꯨꯊꯣꯛꯄꯤꯅꯕ ꯃꯤ ꯂꯩꯇꯕ ꯑꯗꯩ ꯏꯆꯟꯅꯨꯄꯤꯁꯨ ꯀꯣꯂꯦꯖ ꯀꯩꯒꯤ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯀꯩꯀꯩ ꯇꯧꯕꯅꯤꯅ ꯅꯪꯗꯕ ꯑꯗꯩꯗꯤ ꯏꯅꯥꯎꯄꯥꯁꯨ ꯕꯣꯜ ꯁꯥꯟꯅꯕ ꯆꯠꯂꯦ ꯑꯗꯨꯅ ꯃꯣꯏ ꯅꯪꯕ ꯀꯥꯟꯗ ꯚꯤꯗꯤꯑꯣ ꯅꯝꯖꯩ ꯑꯩ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯃꯇꯝ ꯅꯥꯏꯗ꯭ꯔꯤꯁꯦ ꯃꯌꯥꯝꯅ ꯁꯥꯎꯕꯤꯒꯅꯣ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯣ ꯃꯌꯥꯝ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯅꯝꯖꯗꯣꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯁꯖꯦꯁ ꯇꯧꯕꯤꯔꯛꯄꯅꯦꯀꯣ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯃꯅ ꯑꯩ ꯐ꯭ꯔꯦꯟ ꯍꯥꯏꯕꯗꯤ ꯑꯩ ꯏꯆꯦꯅꯦ ꯃꯃꯤꯡꯗꯣ ꯃꯥꯒꯤ ꯀꯔꯝꯕ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯍꯥꯏꯔꯛꯈꯤꯕꯅꯣꯗꯣ ꯑꯩ ꯊꯤꯕ ꯐꯪꯖꯗ꯭ꯔꯦꯇꯁꯦꯡꯅ ꯍꯥꯏꯕꯗ ꯃꯥꯅ ꯊꯔꯣꯏ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯦ ꯑꯗꯣ ꯊꯔꯣꯏꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯆꯥꯖꯔꯅꯤ ꯉꯁꯤ ꯆꯥꯖꯗꯣꯏꯁꯦ ꯊꯔꯣꯏꯁꯦ ꯊꯣꯡꯕ ꯊꯥꯛꯄ ꯍꯦꯛꯄ ꯂꯣꯏꯅ ꯃꯌꯥꯝ ꯑꯩꯅ ꯇꯧꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩ ꯊꯔꯣꯏꯁꯦ ꯆꯥꯕ ꯑꯩ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯊꯔꯣꯏ ꯆꯨꯞꯄꯁꯦ ꯑꯩ ꯉꯝꯗꯦꯕ ꯃꯉꯥ ꯇꯔꯨꯛꯇ ꯍꯦꯟꯅ ꯆꯨꯞꯄ ꯇꯁꯦꯡꯅ ꯉꯝꯖꯗꯦ ꯑꯇꯣꯞꯄ ꯍꯤꯟꯖꯥꯡ ꯃꯊꯦꯜꯗꯗꯤ ꯑꯩ ꯃꯌꯥꯝ ꯆꯥꯕ ꯉꯝꯃꯦ ꯑꯗꯨꯒ ꯊꯔꯣꯏꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯕꯗ 5-10 ꯍꯦꯟꯅ ꯆꯨꯞꯄ ꯉꯝꯗꯦꯕ 10ꯒ ꯁꯨꯈ꯭ꯔꯗꯤ ꯑꯩ ꯂꯣꯏꯔꯦ ꯏꯁꯥ ꯐꯤꯕꯝ ꯂꯣꯏ ꯀꯥꯏꯔꯦ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯑꯩꯈꯣꯏ ꯗꯗꯥꯗꯣ ꯗꯨꯀꯥꯟ ꯐꯝꯈꯤꯕꯅꯦ ꯑꯗꯨ ꯗꯨꯀꯥꯟ ꯆꯪꯉꯛꯑꯅꯤ ꯗꯨꯀꯥꯟ ꯂꯣꯜꯂꯒ ꯑꯗꯨꯗ ꯑꯩꯅ ꯊꯣꯡ ꯊꯥꯛꯑꯒ ꯄꯨꯟꯅ ꯔꯦꯗꯤꯗ ꯊꯝꯕꯤꯔꯒ ꯉꯁꯤꯒꯤ ꯆꯥꯕꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯆꯧ ꯇꯧꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯣ ꯑꯩꯈꯣꯏ ꯁꯤꯟꯅ ꯍꯥꯏꯗꯤ ꯁꯤꯌꯔ ꯇꯧꯃꯤꯟꯅꯔꯒ ꯏꯕꯥꯅꯤ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯖꯔꯛꯀꯦ ꯆꯥꯕꯗꯤ ꯑꯩ ꯆꯥꯖꯔꯛꯑꯒꯦ ꯊꯣꯡꯕ ꯊꯥꯛꯄ ꯍꯦꯛꯄ ꯂꯣꯏꯅ ꯑꯩꯅ ꯇꯧꯖꯔꯅꯤ ꯃꯌꯥꯝ ꯁꯤꯝꯇꯪ ꯃꯌꯥꯝꯗ ꯍꯥꯟꯅ ꯑꯩꯅ ꯁꯤꯟꯗꯣꯛꯆꯒꯦ ꯇꯧꯕꯅꯦ ꯁꯤꯗꯒꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯣꯔꯦꯟ ꯆꯥꯕ ꯑꯗꯩꯗꯤ ꯊꯣꯡꯕ ꯈꯣꯠꯄ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯤꯡꯒꯣꯜꯗ ꯄꯥꯟꯕ ꯌꯦꯡꯉꯨꯅꯦ ꯃꯀꯥ ꯈꯨꯄꯥꯛꯁꯦ ꯁꯤ ꯀꯩꯀꯩ ꯍꯥꯔ ꯀꯩꯀꯩ ꯑꯝꯇ ꯍꯥꯞꯄ ꯅꯠꯇꯦꯕ ꯌꯥꯝ ꯊꯤꯅ ꯄꯥꯛꯇ꯭ꯔꯣ ꯂꯣꯏꯔꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯤꯊ꯭ꯔꯨꯕꯤ ꯍꯦꯛꯑꯦ ꯑꯗꯒꯤ ꯁꯤ ꯏꯁꯥꯒꯤ ꯌꯨꯝꯗ ꯄꯥꯟꯖꯕꯅꯦ ꯌꯦꯡꯉꯣ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯁꯤꯗ ꯐꯖꯕ ꯑꯃꯁꯨ ꯌꯥꯎꯔꯦ ꯇꯣ ꯁꯤ ꯍꯥꯔ ꯀꯩꯀꯩ ꯑꯝꯇ ꯍꯥꯞꯄ ꯅꯠꯇꯦ ꯁꯤ ꯍꯧꯖꯤꯛ ꯍꯦꯛꯄ ꯂꯣꯏꯔꯕꯅꯤꯅ ꯊꯣꯡꯕꯒꯤ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯈꯥꯡ ꯊꯥꯡꯒꯠꯂꯦ ꯁꯣꯝꯗ ꯊꯔꯣꯏ ꯀꯟꯅ ꯐꯨꯠꯂꯤ ꯊꯔꯣꯏ ꯃꯨꯜꯂꯦ ꯆꯅꯝ ꯇꯤꯜꯍꯧ ꯑꯗꯒꯤ ꯁꯤꯡ ꯇꯦꯖꯄꯇꯥ ꯂꯣꯏ ꯉꯧꯔꯦ ꯁꯤ ꯁꯥꯃꯔꯣꯏꯁꯦ ꯅꯥꯀꯨꯞꯄꯤꯒ ꯍꯥꯞꯄꯅꯤ ꯁꯤꯗ ꯆꯅꯝ ꯇꯤꯜꯍꯧ ꯑꯀꯪꯕ ꯃꯇꯨꯡꯗ ꯑꯩ ꯉꯁꯥꯏ ꯉꯧꯕꯗ ꯊꯨꯝ ꯆꯥꯃꯁ ꯑꯃꯨꯛ ꯍꯥꯞꯄꯦꯀꯣ ꯑꯗꯨꯅ ꯁꯤ ꯑꯃꯈꯛꯇꯪ ꯍꯥꯟꯅ ꯍꯥꯞꯄꯦ ꯍꯣꯔꯦꯟ ꯇꯦꯁ ꯇꯧꯔꯒ ꯊꯨꯝ ꯅꯝꯗꯕꯗꯣ ꯍꯥꯞꯄ ꯌꯥꯏ ꯍꯦꯜꯂꯗꯤ ꯂꯧꯈꯠꯄ ꯌꯥꯗꯦ ꯊꯨꯝꯗꯤ ꯑꯗꯒꯤ ꯁꯤ ꯃꯆꯜꯁꯤ ꯉꯁꯥꯏ ꯊꯤꯠꯄꯗꯗꯤ ꯍꯥꯞꯈ꯭ꯔꯦ ꯁꯤꯗ ꯉꯁꯥꯏ ꯃꯆꯜꯁꯤ ꯍꯥꯞꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯈꯔ ꯖꯤꯔꯥ ꯑꯃꯨꯛ ꯆꯥꯏꯁꯤꯜꯂꯦ ꯑꯗꯨꯒ ꯁꯤ ꯉꯧꯕꯁꯤꯗ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯃꯔꯨ ꯂꯣꯏ ꯌꯥꯎꯔꯦ ꯑꯩꯅ ꯀꯦꯞ ꯃꯆꯥ ꯊꯥꯖꯤꯜꯂꯒ ꯊꯝꯕꯅꯤꯅ ꯃꯅꯝ ꯇꯠꯇꯅꯕ ꯑꯉꯥꯡ ꯌꯥꯎꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯨ ꯇꯣꯏꯅ ꯅꯝꯕ ꯉꯝꯖꯗꯦ ꯍꯧꯖꯤꯛꯁꯨ ꯍꯩꯖꯤꯟꯒꯤ ꯕꯣꯔꯤꯁꯦ ꯏꯁꯤꯡ ꯑꯁꯥꯕ ꯃꯤꯊ꯭ꯔꯨꯕꯤ ꯃꯅꯥꯗꯣ ꯃꯤꯊ꯭ꯔꯨꯕꯤ ꯃꯅꯥꯁꯦ ꯑꯃꯨꯛ ꯆꯥꯏꯔꯅꯤ ꯄꯥꯡ ꯆꯥꯏꯔꯒ ꯍꯧꯗꯧ ꯃꯥꯜꯂꯕ ꯑꯗꯨ ꯍꯧꯗꯧ ꯃꯥꯜꯂꯦ ꯇꯦꯁ ꯇꯧꯔꯣ ꯊꯨꯝ ꯅꯝꯕ ꯍꯥꯏꯕꯤꯔꯛꯎꯀꯣ ꯊꯨꯝ ꯌꯦꯡꯅꯕ ꯀꯩꯗꯧꯔꯒꯦ ꯍꯥꯎꯇ꯭ꯔꯕꯣ ꯌꯥꯔꯕꯣ ꯑꯗꯨꯝ ꯍꯥꯞꯄꯒꯦ ꯁꯧꯍꯜꯂꯒ ꯌꯥꯔꯅꯤ ꯑꯩꯈꯣꯏ ꯃꯃꯥꯗ ꯍꯟꯗꯛ ꯁꯞꯄꯣꯔꯠ ꯇꯧꯔꯤꯉꯩꯅ ꯚꯤꯗꯤꯑꯣ ꯅꯝꯗꯕ ꯀꯨꯏꯔꯦꯅ ꯑꯃꯨꯛ ꯑꯉꯥꯡꯒꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯛꯄꯤꯈ꯭ꯔꯤꯅꯤ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯕꯤꯔꯦ
하면 ngasi제 ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏ ꯁꯥꯏꯁꯨ ꯆꯨꯞꯄ ꯍꯩꯇ꯭ꯔꯦꯌꯦ ꯑꯗꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯃꯥꯅ ꯆꯨꯞꯄꯁꯨ ꯊꯔꯣꯏꯁꯦ ꯑꯩꯅ ꯆꯨꯞꯄꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯥꯅ ꯍꯩꯇꯕ ꯊꯕꯛꯁꯦ ꯑꯩꯅ ꯑꯣꯏꯅ ꯃꯌꯥꯝ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯇꯧ ꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯤ ꯆꯥꯛꯁꯤꯗꯤ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯝꯃꯦ ꯆꯥꯛꯁꯤꯗꯤ ꯌꯥꯝꯅꯕꯨ ꯆꯥꯔꯣꯏ ꯊꯔꯣꯏ ꯊꯣꯡꯕꯅꯤꯅ ꯊꯔꯣꯏ ꯊꯣꯡꯕꯗꯤ ꯑꯩꯈꯣꯏ ꯃꯍꯤꯃꯨꯛ ꯊꯛꯀꯦ ꯂꯩꯔꯦ ꯌꯥꯝ ꯍꯧꯔꯦꯀꯣ 그래 하와 에 ꯊꯔꯣꯏꯁꯤ ꯀꯩ ꯈꯪꯗꯦ ꯌꯥꯝꯗꯤ ꯐꯪꯗꯦꯗꯣ ꯈꯖꯤꯛ ꯈꯛꯇꯅꯦ ꯊꯔꯣꯏꯁꯤ ꯀꯩꯁꯨ ꯌꯥꯝꯗꯤ ꯌꯥꯝꯗꯦ ꯀꯣꯟꯄꯥꯛ ꯑꯃ ꯌꯥꯝꯗꯦ ꯊꯔꯣꯏ ꯆꯥꯔ ꯑꯣꯏꯅ ꯁꯖꯦꯁ ꯇꯧꯔꯛꯄ ꯏꯆꯦꯗꯣ ꯃꯃꯤꯡ ꯀꯥꯎꯈ꯭ꯔꯦꯕ ꯚꯤꯗꯤꯑꯣꯗꯁꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯏꯆꯦꯗꯨꯅ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯆꯨꯞꯄ ꯌꯥꯗꯦ ꯍꯣꯏ ꯁꯤ ꯊꯨꯒꯥꯏꯔ ꯆꯥꯗ 그래도 안하고 그래 하고 마저 깐 나간 좁비 그래서 저 뒤름이나 매망다 우터부터 까야 봐야 따라 너 다로 이건 좀 살아야 돼 매am 이해가 뭐 이거 다른 거는 좀 많이 좀 먹고 막 벨까면 비벼잖아 사오는 막 벨까면 비비기 막 다 사다나 어떻게 하는 거야 되나 그냥 이게 동사 토이니만 사오가 잠깐만 ꯑꯩꯇ ꯑꯗꯨꯝ ꯆꯥ ꯂꯩꯔꯦꯅ ꯌꯦꯟ ꯊꯣꯡꯕꯒꯨꯝꯕ ꯑꯗꯩ ꯑꯍꯥꯎ ꯑꯍꯥꯎꯕꯗꯕꯨꯗꯤ ꯑꯩ ꯇꯧꯕꯤꯒꯗꯧꯕ ꯊꯔꯣꯏꯒꯨꯝꯕꯁꯤꯗꯤ ꯍꯩꯅꯗꯦꯕ ꯑꯩꯗꯤ ꯑꯗꯨꯝ ꯇꯧꯍꯟꯕꯅꯤꯗ ꯇꯝꯆꯧ ꯌꯥꯝ ꯍꯥꯎꯋꯦ ꯉꯁꯤꯗꯤ ꯌꯥꯝ ꯑꯩ ꯊꯣꯡꯕ ꯍꯩꯔꯦꯀꯣ 예. ꯇꯝꯆꯧꯅ ꯑꯩꯉꯣꯟꯗ ꯆꯦꯂꯦꯟꯖꯅꯤꯀꯣ ꯊꯔꯣꯏꯗꯣ ꯑꯗꯨꯏ ꯀꯣꯝꯄꯥꯛꯇꯨꯃ ꯂꯣꯏ ꯆꯨꯞꯀꯅꯤ ꯍꯥꯏꯕꯅꯤꯀꯣ 쑥게 해 이마이 쑥게 ꯉꯁꯤꯗꯤ ꯏꯔꯦꯡ ꯂꯦꯡꯗꯦꯗ 두는 잡이 아프 손도 ꯇꯝꯆꯧ ꯑꯋꯥꯠꯄ ꯍꯥꯏꯔꯛꯎꯀꯣ 야 이싱 ꯑꯗꯩ ꯍꯤꯟꯖꯥꯡꯕꯨꯗꯤ ꯌꯥꯝꯃꯅꯤ ꯈꯜꯂꯦ ꯑꯗꯣ 이싱 ꯀꯩꯀꯩ ꯆꯥꯛ ꯀꯩꯀꯩ ꯑꯋꯥꯠꯄ ꯍꯥꯏꯕꯤꯔꯛꯑꯣ 다블레도 보러 망다 그래 바식로 왜 시켜 집으면 고터라게 tharo isa mà chụp chơi liền cái số nó tiền mình 찐까지 뻔렉하네 군주보다 아도 강도네 애는 먹방 여러 개 난 또 비와야 돼 애는 먹어가고 갑자기 통그래 바깥 거리 내다 바디 암땅이나 야이 cây nọ anh chụp vào dưới 바깥 거리 내다 받은 experience 어디에 bắt đầu chụp bây giờ là cái sẽ là thời chụp bây giờ ngày bị ha ha tôi bắt tôi đi pakora sa pakora gi lai kai
ꯑꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯏꯂꯤ ꯆꯠꯅꯕꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯂꯩꯀꯥꯏ. ꯅꯨꯡꯉꯥꯏꯔꯔꯣꯏꯗꯧꯔꯤꯗ ꯑꯩꯅ ꯇꯧꯕꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯉꯥꯡꯕꯤꯗꯕꯅꯦ ꯃꯤ ꯃꯃꯥꯡꯁꯤꯗ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯕꯒ ꯃꯥꯜꯂꯅꯤ ꯈꯪꯗꯦꯗ ꯑꯩ ꯐꯣꯇꯣꯁꯦ ꯋꯥꯜꯄꯦꯄꯔꯒ ꯊꯝꯅ ꯃꯥꯜꯂꯦ ꯍꯣꯏ ꯊꯝꯅꯕꯅꯦ ꯌꯥꯝꯅ ꯕꯤꯖꯨ ꯅꯤꯡꯒꯨꯝꯕꯝꯅ ꯀꯃꯦꯟ ꯄꯤꯔꯛꯑꯦ ꯖꯣꯅꯤ ꯗꯦꯞ ꯌꯥꯝ ꯃꯥꯜꯂꯦꯌꯦ ꯑꯁ ꯂꯣꯏꯔꯦ ꯋꯥꯔꯤꯗꯤ ꯏꯀꯥꯏꯖꯔꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅ ꯖꯣꯅꯤ ꯗꯦꯞ ꯃꯥꯜꯂꯗꯤ ꯑꯁ ꯑꯩꯗꯤ ꯀꯩ ꯃꯥꯜꯂꯦ ꯍꯥꯏꯔꯛꯑꯅꯤ ꯃꯤꯅ ꯅꯪꯅ ꯅꯣꯏ ꯃꯅꯤꯄꯨꯔꯒꯤ ꯅꯣꯏ ꯅꯣ ꯃꯌꯥꯝꯅ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯁꯣꯃꯥ ꯃꯥꯜꯂꯦ ꯍꯥꯏꯅ ꯁꯣꯃꯥ ꯃꯥꯏꯕꯝ ꯅꯠꯇꯦ ꯆꯦ ꯁꯣꯃꯥ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯅꯦ ꯆꯦ ꯁꯣꯃꯥ ꯂꯥꯏꯁ꯭ꯔꯝ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯅꯦ ꯄꯩꯁꯥꯁꯦ ꯂꯧꯔꯤꯕ ꯅꯉꯣꯟꯗꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯒ ꯆꯦ ꯁꯣꯃꯥ ꯇꯥꯔꯗꯤ ꯀꯞꯇꯥꯔꯦ ꯍꯣꯏꯃ ꯇꯤꯡꯕꯗ ꯆꯦꯡ ꯍꯥꯞꯇ꯭ꯔꯣ ꯁꯤꯁꯦ ꯍꯥꯞꯄꯦ ꯌꯥꯝ ꯀꯞꯄꯦꯁꯨ ꯏꯕꯨꯡꯉꯣ ꯍꯧꯒꯠꯂꯛꯑꯦ ꯑꯩꯈꯣꯏ ꯕꯨꯡꯉꯣ ꯊꯥꯖꯤꯜꯂꯛꯑꯒꯦ ꯀꯩꯅꯣ ꯊꯦꯡꯉꯁꯦ ꯁꯠ ꯁꯠ ꯆꯨꯞꯁꯟꯒꯦꯁꯦ ꯀꯤꯁꯦ ꯑꯩ ꯃꯤꯡ ꯀꯧꯊꯣꯔꯛꯑꯅꯤ ꯑꯝꯇ ꯅꯪ ꯀꯤꯁꯦꯠ ꯗꯥꯟꯁ ꯊꯣꯛꯇꯣꯏꯔꯣ ꯑꯣ ꯀꯥꯡꯒꯝ ꯁ꯭ꯇꯥꯏꯜ ꯇꯧ ꯊꯔꯣꯏ ꯆꯨꯞꯄ ꯉꯝꯃꯛꯇꯕꯩ ꯃꯔꯩꯗꯤ ꯅꯠꯇꯦꯀꯣ ꯉꯁꯤ ꯕꯂꯤ ꯍꯤꯡꯆꯥꯕꯁꯨ ꯁꯥꯎ ꯍꯥꯏꯃꯦ ꯌꯥꯝ ꯄꯣꯛꯆꯅꯤꯌꯦ ꯑꯗꯨꯃꯥꯏꯅ ꯁꯛꯇꯨꯒ ꯆꯥꯅꯕ ꯈꯔ ꯈꯔ ꯉꯥꯡꯉꯣꯕ ꯑꯗꯨ ꯅꯠꯇꯦ ꯖꯣꯅꯤ ꯗꯦꯞ ꯀꯥꯏ ꯍꯤꯡꯆꯥꯕ ꯁꯥꯕꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯌꯥꯝ ꯄꯛꯆꯅꯤꯕ ꯍꯤꯡꯆꯥꯕ ꯍꯦꯔꯣꯅꯦ ꯃꯁꯛ ꯐꯖꯕ ꯍꯤꯡꯆꯥꯕ ꯑꯁ ꯂꯣꯏꯔꯦ ꯍꯤꯡꯆꯥꯕ ꯍꯦꯔꯣ ꯇꯥꯔꯦ ꯍꯤꯡꯆꯥꯕ ꯐꯕ ꯅꯠꯇꯦ ꯍꯤꯡꯆꯥꯕ ꯍꯦꯔꯣ ꯃꯊꯪꯗ ꯊꯔꯣꯏ ꯀꯥꯡꯉꯧ ꯆꯥꯒꯦ ꯊꯔꯣꯏ ꯌꯥꯎꯔꯝꯗꯦ ꯑꯃꯗꯤ ꯐꯪꯉꯥꯏ ꯑꯃꯗꯤ ꯊꯣꯛꯑꯝꯃꯅꯤ ꯅꯣꯏ ꯃꯪꯗ ꯂꯣꯏꯔꯝꯗꯕꯒꯤ ꯑꯩꯈꯣꯏ ꯃꯪꯗ ꯑꯃꯨꯛ ꯃꯪꯗ ꯗꯥꯏꯅꯣꯁꯔꯅ ꯇꯥꯔꯗꯤ ꯌꯥꯀꯥꯟ ꯊꯣꯛꯑ ꯌꯥꯔꯦ ꯊꯣꯛꯑ ꯌꯥꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯕꯦꯗꯤ ꯁꯤ ꯑꯩꯈꯣꯏ ꯑꯕꯦꯅ ꯆꯨꯒꯗꯕ ꯑꯣꯏꯇꯥꯔꯗꯤ ꯃꯊꯟꯇ ꯃꯈꯨꯠ ꯊꯥꯡꯒꯠꯂ ꯊꯣꯛꯂꯛꯑꯗꯕꯅꯤ ꯃꯆꯤꯟ ꯑꯩꯕꯨ ꯎꯇꯨꯞ ꯆꯥꯎꯕꯅꯦꯕ ꯍꯥꯠꯂꯤꯕ ꯊꯔꯣꯏ ꯁꯔꯦꯟꯗꯔ ꯍꯥꯏꯁꯦ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯒꯤ ꯅꯆꯤꯟꯗꯨꯅ ꯆꯨꯞꯄꯨꯗꯤ ꯆꯨꯞꯄꯨꯗꯤ ꯑꯩ ꯊꯣꯛꯆꯔꯒꯦ ꯈꯨꯠ ꯊꯥꯡꯒꯠꯂꯒꯅ ꯍꯣꯏ ꯍꯥꯠꯂꯣ ꯃꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯍꯥꯠꯄꯤꯌꯨ ꯅꯍꯥꯟꯋꯥꯏ ꯅꯪꯒꯤ ꯑꯦꯛꯁ ꯅꯨꯡꯒ ꯊꯦꯡꯅꯔꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯅꯤ ꯍꯥꯠꯄꯤꯌꯨ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯑꯩꯇꯅ ꯅꯨꯡꯁꯤꯖꯕꯅꯦ ꯃꯥꯅꯤ ꯅꯪꯗꯤ ꯀꯩꯝꯇ ꯅꯨꯡꯁꯤꯕꯤꯕ ꯅꯠꯇꯦ ꯂꯥꯏꯕꯛꯇ ꯇꯤꯟꯅꯔꯝꯕꯗꯤ ꯊꯨꯡꯅꯕ ꯍꯥꯏꯗꯣ ꯄꯟꯒꯦ ꯇꯧꯕ꯭ꯔꯣ ꯑꯁꯦꯡꯕ ꯍꯥꯏꯕꯁꯦ ꯊꯔꯣꯏ ꯄꯨꯂꯞ ꯃꯅꯨꯡ ꯆꯪꯒꯦ ꯇꯧ ꯑꯁꯦꯡꯕ ꯍꯥꯏꯔꯛꯄꯗ ꯄꯜꯂꯤꯔꯕ ꯁꯛ ꯊꯤꯔꯨꯕꯁꯦ ꯌꯥꯝ ꯇꯣꯜꯂꯦ ꯁꯛ ꯐꯖꯕ ꯃꯤꯗ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯏꯌꯦ ꯑꯩꯈꯣꯏꯁꯦ ꯄꯨꯡꯍꯥꯠꯇ ꯍꯥꯠꯄꯤꯔꯦ ꯇꯝꯖꯅꯥꯁꯦ ꯃꯨꯛꯕꯥꯡ ꯇꯧꯕ ꯑꯍꯥꯟꯕꯁꯦꯀꯣ ꯅꯣꯏ ꯃꯁꯥꯗ ꯊꯔꯣꯏ ꯀꯣꯝꯄꯥꯛꯁꯤ ꯂꯪꯉꯛꯇꯅ ꯊꯔꯣꯏ ꯀꯣꯝꯄꯥꯛ ꯄꯨꯝꯅꯃꯛ ꯂꯪꯉꯛꯇꯅ ꯇꯣꯛ ꯇꯥꯔꯦꯕ ꯅꯣꯏ ꯑꯦꯛꯁꯤꯡꯗꯨꯅ ꯎꯀꯥꯟꯗ ꯍꯥꯏꯗꯣꯏꯅꯦ ꯑꯁ ꯁꯤꯒꯤ ꯊꯔꯣꯏ ꯆꯥꯕ ꯆꯨꯞꯄꯅꯤ ꯃꯥꯁꯦ ꯑꯩ ꯍꯥꯟꯅ ꯈꯪꯅꯔꯝꯃꯦ ꯅꯁꯛꯇꯨ ꯄꯨꯔ ꯌꯦꯡꯍꯟꯗꯣꯏꯅꯤ ꯇꯧꯕ ꯉꯝꯕ ꯃꯤꯅꯦꯅ ꯑꯩꯈꯣꯏꯗꯤ ꯉꯝꯅ ꯉꯝꯃꯤꯗ ꯑꯩꯈꯣꯏꯗꯤ ꯀꯨꯕꯦꯔꯅꯦ ꯑꯩꯈꯣꯏꯗꯤ ꯂꯧꯁꯤꯡꯒꯤ ꯄꯨꯀꯩ ꯍꯣꯏ ꯔꯣꯃꯥꯟꯁꯀꯤ ꯄꯨꯀꯩ ꯑꯗꯨꯃꯛꯁꯨ ꯍꯥꯏꯕ ꯌꯥꯏ ꯑꯩꯈꯣꯏꯁꯦ ꯂꯞ ꯒꯨꯔꯨ ꯍꯥꯏꯇꯥꯔꯦꯅꯦ ꯍꯣꯏ ꯑꯗꯨꯃꯛ ꯍꯥꯏꯕꯗꯤ ꯌꯥꯏ ꯖꯦꯝꯁ ꯕꯣꯟ ꯑꯁ ꯖꯦꯝꯁ ꯕꯣꯟꯗꯣ ꯇꯥꯔꯗꯤ ꯂꯥꯎ ꯀꯞꯈꯣꯡꯒ ꯇꯤꯡꯊꯣꯛꯑꯒ ꯀꯩꯗꯧꯅꯦ ꯖꯦꯝꯁ ꯕꯣꯟ ꯀꯥꯏꯅ ꯖꯣꯅꯤ ꯗꯦꯞꯅꯦ ꯑꯩꯈꯣꯏꯗꯤ ꯀꯦꯞꯇꯦꯟ ꯖꯦꯛ ꯁ꯭ꯄꯦꯔꯣ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯃꯌꯥꯝ ꯉꯥꯛꯇꯪ ꯁꯥꯟꯅꯔꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩꯗꯣ ꯃꯌꯥꯝ ꯂꯥꯟꯅ ꯂꯧꯕꯤꯌꯨ
ꯊꯔꯣꯏ ꯃꯌꯥꯝꯁꯦ ꯆꯨꯞꯄ ꯉꯝꯅꯕꯅ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯍꯥꯞꯅꯕꯅ ꯆꯨꯞꯄ ꯀꯥꯟꯗ ꯀꯃꯥꯏꯅ ꯆꯨꯞꯁꯤꯒꯦ ꯇꯧꯕꯗ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯍꯥꯞꯅꯕꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯎꯁꯨ ꯍꯥꯎꯔꯦ ꯑꯗꯨꯕꯨ ꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯩ ꯁꯤꯗꯤ ꯀꯩꯁꯨ ꯁꯦꯡꯅ ꯍꯥꯏꯒꯦ ꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯃꯌꯥꯝ ꯃꯊꯪꯗ ꯁꯤꯗꯒꯤ ꯁꯒꯨꯝꯕ ꯑꯍꯨꯝ ꯑꯗꯨꯅ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯖꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯇꯧꯕꯤꯕ ꯑꯗꯒꯤ ꯕꯦꯜ ꯑꯥꯏꯀꯣꯟ ꯈꯤꯡꯕꯤꯌꯨ ꯑꯗꯨꯒ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯁꯞꯄꯣꯔꯠꯁꯨ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠꯇꯣ ꯐꯖꯅ ꯇꯧꯕꯤꯌꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯛꯀꯦ ꯑꯩꯈꯣꯏ ꯊꯔꯣꯏ ꯁꯔꯦꯟꯗꯔꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯧꯒꯠꯆꯔꯤ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ